ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯅ ꯂꯝ ꯑꯁꯤ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯦ ꯊꯪꯒꯥꯜ ꯇ꯭ꯔꯥꯏꯕ ꯑꯁꯦ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯎꯃꯤꯂꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯦ ꯇꯨꯝꯅꯧꯄꯣꯛꯄꯤ ꯑꯩ ꯇꯨꯝꯅꯧꯄꯣꯛꯄꯤꯒꯤ ꯅꯤꯡꯊꯧꯁꯨꯅꯤ ꯑꯩ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯁꯨ ꯌꯥꯎꯍꯜꯂꯦ ꯃꯁꯤ ꯈꯨꯜ ꯑꯁꯤ ꯂꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯦ ꯁꯗꯔ ꯍꯤꯜꯁ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯊꯪꯒꯥꯜ ꯍꯤꯜꯁ ꯍꯥꯏꯅꯁꯨ ꯀꯧꯕꯅꯤ ꯊꯪꯒꯥꯜ ꯍꯤꯜꯁꯇꯒꯤ ꯁꯗꯔ ꯍꯤꯜꯁ ꯍꯧꯖꯤꯛꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯛꯄꯅꯤ ꯑꯗꯨ ꯂꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯅ ꯂꯝ ꯑꯁꯤ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯗꯒꯤ ꯑꯩꯈꯣꯏ ꯐꯦꯗरेशन ऑफ हाउमी अखोगी थायना अखोई चटमिनरिबा फुरुपसिंगा पुलाबना मसिंग से पांगथोकपनी मखोइना पामलिबा सेपरेट एडमिनिस्ट्रेशन असिदि नागा के लम असिदि यागदब मानदे हाइबसे हाइनिंग